maron loi khoi mayang awang basu amta yawba natte size singje same size oiraga mi piktak chengtak tawraga loina aduga mamai mamit loi khomga camouflage setlaga lakpani tholakanu nongmai sina dum em tawraga moina chatkibase nongmai sinoina em tawraga tawe haiba numituda aigi nupa purambado aigi nupa do dongmaina kapamo siramo kanana noba aigi nupa dugi daita kanana pubido inoba aduduna mari laina basina yam phazana yengjanhaningi aigi mama se nahawari bani nupineba numituda moi myam changthana rep tawramoba si karino kanana noba daita pudoise keno gate se nembadina sida akhoi sakhangdaba miyoi haitare ko manga taramukki changdi oramgani makoi CCTV footage da gari ani di uzare adu moi taramuk sina yum sida gate sida kanjallaga khulai loi pai khulai pai sing sumi mana khulai ani homonim loi pai bangakta camouflage ki dress setli mai mit loi khummi mit khaptang ne moina phalise 70 akhoi quarter number 71 gi gate sida gi kanjalla aga quarter number 71 gi leiriba family sida wahang bahang ta ho tawrama ba matung da amuk akhoi ga moiga quarter number 71 ga akhoi ga gi lonari ba sambal se sida kanjala aga akhoi gi main door gate ki door na taba main door se thile e aigi mamana thong se hangdringai da thongnau da hapetang yeng matam da moina nongmai maton sina thong hango haibagi sign tawr e hai mamana haibada ko thong hango haibagi sign tawraga mamana ki da na thong se hange hek hangba nangdringai da kitang ek hangbaga mamagi masa se pairaga gara injal aga yum sida kana lei nupa kana lei na tawraga langanu wanganganu na nongmai maton duna mama se dum nongmai gun point da dum lei greba adugi matung da kana nupa kana lei gen haibada gi agi mama sina aidi ai isu ani ga ai ya nupa ga lei bane na haibada gi nupa do kokthor o hai nupa do kokthor o haibada gi mama na ai gi bedroom gi thong se thinba ibungo na ko basida tumna gi ba timing ahing nongai oi bani na ta da baduna maram waraga kitang tapthabado adudagi hogula aga bedroom gi thong se hangge tawbosida thong hangre habagi lock ki makhon se ek tabaga thong jin indhar illaga aigi husband ji gi ngaksam pairaga chingthoga akhoi sigi keno sida dum kasda gi dum pura ga puthokhreba pura puthokhraba matungda aigi mama sina mo kamain ta hoga banamda aigi kasiga mama gi room siga opposite oyeba sida thong mama hogi thong sida mama se masa direct paire injal lamaga thong se lolaga khutna mapan da paire leigi bane haeba kwa aduga mapan da pura matungda ai kai gino kai aina kai langrage ai post office ta thabak tawjaba mi ni ai post office ki staff ni ai kai tawgrage na kumbasida kemta wahang pahang sung taw dabida ahing sida tummi ba mi ma bu ka dagi chingtho aga phuba chaiba nongmaina namba adagi mamai da khongna netlaga thamba adugi matungda amuk nupi da bawba aigi mama se nupi ni mama mathanda nupi mathanda laibani sida masa pairaga injan ba khotpa tawriba mayam se akhoi tasengna habada yamna thamoi sokna yajaningde sidi tawhaningde aduga aigi quarters dagi amuk mathangi quarters sida amuk chatlaga more dagi lanjen laiba IDP gi family sida sumuk changaga makhoi gi leriba nupa se amuk puthoga amuk phui haiba ko akhoi family amamam ne ba quarter amamam da changaga ne ba tawriba target se aduga si tawrba matungda akhoi kanana karino laiba misi kanano karino akhoi kanamta kemta khangba nateba kemta khangde akhoi masak khangde moi maron loi khoi ko akhoi da ngang se maron loi khoi adagi mayang awang basu amta yawba natte moi gi laiba jing je size sing je same size oiraga mi piktak chengtak tawraga loina aduga mamai mamit loi khomga camouflage setlaga lakpani ado numitida akhoi mama hoina gate lon ba thokke tawba matam da su tholakanu nongmai sina dum em tawraga moina chatkibase nongmai sinoina em tawraga tawe haiba aduga akhoi mama su kidana ka manungda leiraba matungda kuira kan haidi matam do kitang gap lainaraga gate se lonjalle haiba ko aduga nakanda changamaga furamba su pauk sidi amta khangnadreba ko na phone tongnara kan akhoi gi su changam me na hainarak pane ba pot se ado sigi thodok semadi thokhaning de mari laina basingna yamna kopna su yengjan haninge akhoi police ta su report tawjare aduga ahing nongai das maina sakhangda ba kanano karino khangdabida changjallakpa adagi nupi angang da leibada in makhotpa si tungda moina soidana nongmaina kapam mo ma toro kanana no daita pubido se numitu da aigi nupa purambado aigi nupa do nongmaina kapam mo siramo kanana no ba aigi nupa dugi daita kanana pubido no ba aduduna mari laina basingna yam phazana yengjan haningi aigi mama se nahawari bani nupi neba numitu da moi myam changthana rep tawramo ba si karino kanana no ba daita pudo se aduduna si akhoi laiminari ba sida laiminari ba mayam se amta hinong ai tumna dre laibangam dre numdang khudingi hui khong bani khangde amani khangde mi je dom pungpa da pakhatle hai tare ko aduduna sigi thodok se matungda thoktana busu haijari